Khurumzari. Khwang naba amadi sciatica nabagi practice makha chathar po oina ngasi jo practice khara tawminasi. Ahanda practice asidi tiger pose. Tiger pose da akhoi ngasi makhal ani tawgani. Tiger pose ki damakta khubak khu amadi khongdona smaina lepirani. Khubak si lengjogi hek makha da 90 degree da thambiyu. Khubak ani ki maraki distance khu ani ki maraki distance amadi khong ani ahum chi chap man handa ba habdi lengjum ama dagina ama phawgi ara pagi chang chawrana smaina oigida ba ahan ba variation sor honjin ba matamda tamna kok ne ngak ne thaba ni smai thekat pirani loina na khong na ma smaina mari no de ting thokada ba sor hondok pa matamda khong di smaina khudi konsin pirani yang ne kitang mathalom da polani mangom danga siluk tharaga khadang amadi khu ani si yai makai nakda handada ba sor honjin ba matamda mathak hondokpa matamda makha sor honjin ba matamda mathak hondokpa matamda makha sor honjin ba matamda mathak hondokpa matamda makha ko smaina round ji manga tara tarba matungda round ama maintain to biu sor honjin ba matamda khong ting thokpirani ko ngak thabak smaina thekalaga mathakte yengbirani normal breathing da maintain 1 2 3 4 5 second tara phau to biai adagi hena su to biai mangunda amu 1 2 3 4 5 relax khong ama have this side ama lor matungda to pa side ki mung cha manana tobi aduga kanagumba mi khara kai ngak ta hum fle ba have ding ngak sis mane kitan kolap to bakangu gi na kamaya tabuni sigi practice da sor honjin ba matamda ko ngak thabak mathak ta theka pirani khong ji ting thoani sor hondok pa matamda khong khatang smana mangum da bukhapiro aduga mai sina mangum da smai thambi ga ba mangum da thabir kanoba sor honjin ba matamda mathak hondok pa matamda center honjin ba matamda mathak hondok pa matamda center round manga tara tawba matungda position animakta maintain tawiyu 1 2 3 4 5 hondok pa matamda center 1 2 3 4 5 relax mai to dana atopa side ki jumu chamanana tawiyu ngak amadi yanglen kitang mangda kolap to bakangu gidi magi position du normal da laknabi damakta mangda lukthaba position natraga practice si yani makhai tawigadu maningnomna smaina thekthaba natraga thabak se smaina sandopa practice si anambana tawiyu tiger pose ki ani suba variation sidana khutna ma smaina yanglen gi level da thanga piro aduga sigi khutsigi ona tainaba sai ki khong gi smaina thanga pirani ko aduga khut ka khong gi yanglen gi level da thamaga mangum da yenga maintain tawigada 1 2 3 4 5 second tara trama kun phau tawbiya smai tawdana atopa sai ki jimu tawbiro khut nama ji thanga piro sigi khutsi ga atopa sai ki khong gi smaina yanglen gi level da thanga piro 1 2 3 4 5 smaina angam bichang da second manga tara trama kun tawbiya amuk tawrasi khut nama thanga le ona tainaba have the opposite khong ji smaina thanga pire aduga hand stretching pamagana khusina maung de kitang stretch tawbiro adu khong ji na smaina khong don di maning on the stretch tawbiro maung de yengbiu aduga sida su maung de yengbada mitli da ngakli da dungai tabi yawgadi smaina makha de yengba kaisu kaide 1 2 3 4 5 relax adu sigi stretching tawbasida pagi nungai taba have the khong da cramp kuma laagadi thagalagadang lebiu haibadi khosi sumai thagalani opposite ki khong ji sumai thagalani sumai chingbuji da nungai taba taragadi thagalagadang maintain tawiu adu sumai na mang ni yengbi da nungai taba taragasu makha da sumai yengbi 1 2 3 4 5 relax sumai na round ani ni ahum manga manga phawba tawiya
ꯃꯊꯪꯒꯤ ꯄ꯭ꯔꯦꯛꯇꯤꯁ ꯑꯁꯤꯗꯤ ꯄꯨꯛꯂꯣꯝꯗ ꯎꯞꯄꯒ ꯀꯣꯕ꯭ꯔꯥ ꯄꯣꯁ ꯇꯧꯒꯅꯤ ꯀꯣꯕ꯭ꯔꯥ ꯄꯣꯁꯀꯤ ꯃꯈꯜ ꯑꯅꯤ ꯇꯧꯁꯤ इहान हानबदा खोंग अनी सी सुमाइना पुन्ना थंबिरो खोंगनिंग अमदी खोंगदोन जी पुन्ना थंबिरानी खुबाक अमदी खुनिंग हक्चांगी हबदी थबाक के साइड थंबिरो सिगी प्रैक्टिस इज द खोंग नामे सुमाइना खुदगी सुमाइना थेक्सिल लगा मांग दि कितंग को खपिरो सोर होंजिनबा मतमदा को ngak थबाक सी याय मखे को खपिरानी दो खुनिंग जी सुमाइना कितंग मथक सखलागा adjust तौरगा maintain तौरनी मथक यंगबियु normal breathing दा maintain second manga tara trauma kun isagi ngamjabi changda 1 2 3 4 5 sor hondo ko matamda tapna makharom da lani makharom da lakku matamda kuning dis maina maning rom da tingda da amuka tawsi sor honjinba matamda mathak kuchis maina maung da ukapiro adjust tobiro mathak yengbiro ngari naba amadi mit naba kangugina koi koksi maung da maina yenga natraga mit usilaga maintain tawbo kisu kaite 1 2 3 4 5 sor hondoga tapna makharam da maina laani maina round ani ani ahum ahum mari mari manga manga hawa tawbiya aduga makrasanda relax tawrani स्माइल तौदना साइड अमगी लोरगा अतोप खोंगे मु माइ थेक्चिलगा पुखपिरानी अदुगा चप मानना प्रैक्टिस सी तौबिगदबा सिगी कोब्रा पोसिगी अनि सुबा वेरिएशन खोंग अनि जी पुन्ना थंबिरो खुबाग अमदी खुनिंग थबा के साइड खोंग नामे स्माइल थेकलगा पुखपिरानी सोर होंजिबा मतमदा को नग थबा थांगपिरो ओ खुचि स्माइल कितंग एडजस्ट तौरगा माउंदा लानी सिगी वेरिएशन सिदना खुनिंग दिस माइना थागा पिराबा खुचि चप तिंगले नेनुगा मथक्ता येंगदबा नॉर्मल ब्रीदिंग द सेकंड मंगा तरा लेबियु ngakni naba mit naba migina smaina maum द smaina ngakchi thambiro aduga mit usilaga maintain tawrju kaisu kaide 1 2 3 4 5 6 7 8 9 10 tabna makhada lani ko अमुका तौसी सोर होजिबा मतमदा खुनिंग जी थांगपिरो मथक्ता येंगबिरो ngakli miti nargana center da smaina maung da yengbiro natraga mit usinbiro normal breathing 1 2 3 4 5 6 7 8 9 10 sor hondo ko matamda tapna makhala lakbiro smaina round ani ahum mari manga phawa tawbiyu chap manana atopa side ki jo mu tawbigedaba ado sigi second variation je kitang advance oi abdi si tawo matamda khwang di kitang pressure lakani ado sigi practice is da nuai taba natraga na ba henzin ba tawragadi ahan ba icham cham variation du oina tawbiyu practice amamam loro matungda ngahanga pothabiyu uppagi practice tawba lorba matungda ui karambo position da pothagani haigadi makrasan खुबाक अनी चीज माइना क्रॉस तौरगा ऑपोजिट शोल्डर की मथक थंबिरबा सिगी खुद सिगी क्रॉसिंग पॉइंट जिदा खदांग नत्रगा लाइब ओ इसाना नुमाइजबा पुत कनो पार्ट थंबिरो खोंग अनी चीज माइना फाक्टोक पिरो अदुगा खोंगदोन जिना मपाम द थंबिगदबा सी मक्रासन गवी सिगी रिलैक्सेशन पोस्चर जिदा मखल अहुम लई सिदा अहानबा अनी सुबदना कमाई तौगनी खुबाक सी अमगी मथक अमस माइ थंबिरबा अदुगा खदांग नत्रगा लाइबक अनिजिगी मनुंग नुंगाइबा अमा थंबिरो दुगो रिलैक्स तौबियो अहुम सुबसिना खुनिंग दिस माइना स्टैंड तौरनी खुबाती समजन हलानी माइना कप शेप सेंबिरगा खदांग दिस माइना थंबा पोजीशन अहुम सिगी मनुंग दा इसागी नुंगाइजो पोजीशन दु खलगा रिलैक्स तौबियो मथंगी प्रैक्टिस अर्ध सलभासना प्रैक्टिस असिगी दमकता खोंग अनिजि पुना थंबिरो खुबाक्सी माइना लोंगना फैगनगी मखाद स्माइ थंबिगदबा खदांग नत्रगा लाइबक लेबा मखाद थंबियु सोर होंजेंबा मतमदा खोंग नाम स्माइ थांगपिरो सिगी प्रैक्टिस सिदा खोंग स्माइ कोन बियादे खुजि चप तिंगगा थांगपिरो अदुगा खोंदोजी मनिंगम द स्ट्रेच तौबियु स्ट्रेच तौबजिदा नुआइते हागदी तौबिगनु नॉर्मल दा दुम थंबिरो
normal breathing that maintain second mga tara trauma kun season review 1 2 3 4 5 6 7 8 9 10 sor hondo ko matamda makha ko aduga si khubak si phaikan gi makha da thambada nungai te haiba taragadi khubak ani si smai long khalaba aduga khadang natraga laibak ani ji manungda nungai ba ma thambiro aduga si ki practice adum tawbiu atobo khong mo tawrasi sor honjin ba matamda ko khong na muji thangat piro o khu ji smai na konbi ganu ting na thangat piro o ngamagadi habdi nungai ragadi smai na khongdon ji manung da stretch tawbiro nungai tragana thangalagadang normal position tum khongdon ji thambiro 1 2 3 4 5 6 7 8 9 10 sor hondo ko matamda tapna makha smaina ko single leg up and down round ahum mari mari manga manga tawbiro aduga ngammagadi sigi practice da khong ani thangalaga tawbiu smaina khubagi smaina thambirani khadang na daga laibak leibakta ko chamana na khong ani si thangapiro sor honjiba matanda smai thangal ani adu khongdo ni chingo chingbada nungai ti hagana adum normal da thambiro 1 2 3 4 5 sor hondo ko matamda bakha smaina second manga tara trawa kun to maintain the way isagi angam bichanga hojikna mu khubakani smaina non khatlaga khadang natraga laibak smai thamaga khong ani ju thangalasi sor honjilaga tapna isagi angam bichanga thangapiro o aduga maintain tawbiro 1 2 3 4 5 sor hondo ko matamda makha smaina round ani ahum mari manga sigi khong ani thangapasi tawbayai adubu kana ko makhara khong ani thangapasida nungai ti natraga khwang na ba henjili hargadi khong ani gizi tawbiganu khong nama tangi tu oina tawbi mathangi practice asidi long na hipaga amuk lumbar practice tawminarasi khong ani unna thambiro khut ani lengjung ki mapada smaina tingthoga khubak sina uppaga thamani khong ani ji smaina konsin biro khong nama atopagi khugi mathakta khungpa ki smaina thambirani sigi khong jigi ona taina ba khut sina khu ji smaina paibirani sor honjilani hana hondoko matamda ning de smaina leithokpirani khu ani ji ngamagadi khu ji leibakta thengba ngamna ba hona biro loinana koksina ona taina ba side smaina turn to bigadaba normal breathing na maintain 1 2 3 4 5 smaina sor honjiba matamda center da lani maintain tawbaji second manga tara trawa kun isagi ngamjabi changda tawbi ko amka tawsi sor honjilani hondoko matamda tapna khong ne amadi kok ne matam amata da opposite side da leithokpiro ngamagadi khuji leba makhada thengba ngamna hotnabiu adu forcefully di tawbiganu maintain 1 2 3 4 5 aduga koi ngakli na ba leithokbai da nungai da ba kangu gina ngakti smaina chumna thambiu ko 1 2 3 4 5 sor honjiba matamda center smaina round ani ahum mari manga side ama tawba matungda chap manana atoba side ki jum tawbirani khongpaksi atoba khongi khugi mathak thambiraba ko sigi khongjigi onai na ba khusina smai paibiraba sor honjilasi hondoko matamda smaina khu ne ok ne smaina leithokpiro ko maintain tawrasi khuji leba makhada thengba ngamna ba hona biu ngamdragaju forcefully tawbiganu isagi angam bichang leithokpi 1 2 3 4 5 sor honjiba matamda center amuka tawji sor honjilaji hondoko matamda khu ne kok ne ona taina ba side leithokpiro adu se janga ina ba midi na ba nadrang ngak se leithokpa jida kok ngau ba chikpa ko
ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯒꯗꯤ ꯀꯣꯛꯁꯤ ꯁꯨꯃꯥꯏꯅ ꯆꯨꯝꯅ ꯊꯝꯕꯤꯔꯣ ꯈꯨ ꯈꯛꯇꯪ ꯂꯩꯊꯣꯛꯄꯤꯕ ꯑꯗꯨꯒ ꯃꯦꯟꯇꯦꯟ ꯇꯧꯕꯤꯔꯣ ꯅꯣꯔꯃꯦꯜ ꯕ꯭ꯔꯤꯗꯤꯡꯗ 1 2 3 4 5 ngamaga na kok si leithoga maintain tawiro 6 7 8 9 10 so honji matamda center cos minor round ani ahum mari manga phoba tawbiya savasana ngakang relax tawiro savasan ji da koi khongji tingthokpada relax tawda nuaite haragana khongji smaina konsilaga relax tawju kaisu kaide. Next, lumbar practice. Khong ani ji punna smaina thambirani. Khut ani lengjungi mapada tingthoga smaina sandoga ko thambirani. Kubak tu smaina upaga thambiro. So honjinba matamda khong ama smaina chumna thangapiro 90 degree phawba. Hondoko matamda sigi khong ji smaina atoba side smaina cross tawbidaba. Ngamagadi khongdon ji leba makhada thengbiro. Loina koksi ona tainaba side leithokpiro. Nuaite haragana koksi chumna thamaga maintain tawbigadaba 1 2 3 4 5 minus second manga tara trauma kun maintain tawba yai so honjiba matamda center hondokpa matamda makha atopa side amuk tawrasi atopa side tawringaida si khongji ngahtang pothanaba so honjiba matamda khongnama thangala ani hondokpa matamda cross tawrani ngamagadi khongdonji lebak makhada thambiro ngamdragana isagi ngamdebi changda ngaksi leithokpiro ngak leithokpa nuaite hagana sumaina chumna thambiro aduga maintain tawbiu second manga tara trawa kun normal breathing 1 2 3 4 5 so honjiba matamda center hondokpa matamda makha sumaina atoba khongi mutawrasi so honjiba matamda mathak hondokpa matamda cross maintain 1 2 3 4 5 6 7 8 9 10 so honjiba matamda center hondokpa matamda makha amuka tawrasi atopa side ki so honjiba matamda mathak hondokpa matamda cross ko sigi atopa khongji tingna thambiu ngak leithokpiu nungaitragana center da koksi chumna thambiu aduga maintain 1 2 3 4 5 6 7 8 9 10 so honjiba matamda center hondokpa matamda makha sumaina round ani ani ahum ahum mari mari manga manga phawba tawbiu aduga ngaktang savasanda pothabiro pothaba loiraga aroiba practice tongminarasi khut ani ji lengjungbi mapada sumaina tingthoga thambirani khong ani ji sumaina punna thambiro sigi lumbar practice asidana khong nama sumaina konsilaga atopa khongi khugi mapada sumaina thambiraba ko aduga ona tainaba khuchina khuji sumai paibiraba sorje hana sang honjilasi sor hondokpa matamda khune kokne ona tainaba side sumai leithokpiro ko ngamagadi khuji leba makhada thengbiro aduga ngak amadi kok leithokpa nungaitragana koksi smaina chumna center da thambiu natragana leithokpiu 1 2 3 4 5 sor honjiba matamna tapna center amuka tawrasi sor honjilasi hondokpa matamda tapna kokne khune leithokpiro ngamagadi khuji leba makhada thengba ngamnaba honabiu ngamdragana forcefully tawbiganu isagi ngamdebi changda leithokpiro aduga maintain tawbiro normal breathing da 1 2 3 4 5 so honjiba matamda center box minor round ahum mari manga tawma matumda ngaktang pothabiro savasanda pothaba loiraga atopa side mu chapmanana tawbiu khongji smaina konsilaga khugi mapang thangba side thambirani ona tainaba khutna smaina khuji paibiraba ko sor honjilani hondokpa matamda tapna smaina leithokpiro kokne khune ona tainaba side normal breathing da maintain tawbiro second manga tara trawa kun 1 2 3 4
5 sor honjiba matamda center amka tawsi sor honjilasi hondokpa matamda tapna leithopiro isagi angam bichangda ko nampuda leithopiganu isagi angam bichangda leithopiro 1 2 3 4 5 sor honjiba matamda center ko smaina round ani ahum mari manga taw matungda savasana ngaktan pothabiro ngasigi practicing asi mamangda aina khwang nabagi practice ki video hapsakhiba adagi kitang advance oy aduna practicing asigi manungda isana tawba ngamdaba practice di tawbiganu practice tawringai gi manungda naraba natraga khagi tawba lorba matungna naba henjilagadi maduma practice adu tawbiganu aduga ngasigi practice si kanagumba kharadadi amata tawba ngamde haragana kaisu kaide mamangda aina icham chamba practice khwang nabagi practice hapsakhiba du adum continue tawbi